अनोब लेंगाक असिना लमदम असिदा Tangdu-Leitaba Phibam ama Purakpa Ngamgani Haibagi Thajaba lei haina Manipuri Chief Minister oina wasak laukraba Yunam Khemchand fongdokre Lobabanda pangthopa wasak lawagi thoramadu loreba matungda pawmi singna hangba tongan ba wahangi pakum pireduna Chief Minister Yunam Khemchand makhatana hai lengak sasun salai bahaibase apunmagi thaudangni masi oiduna su maki maikaidagi miyamda afaba lengak lol ama pinanaba angama thakta honagani Prime Minister Narendra Modi, Union Home Minister Amit Shah amasung BJP ke National President Nitin Navina mangonda Thajaba thamduna pirakiba thaudang asi manglomda puraga satuna leiwa asigi sakhot thaurangda Manipur su yawnanaba angama thaudang lawgani mahang namakha tanahai Manipur asi furub kunthraga tarukna khunda laita minarpa lamdam amani ngasi fawbada furub kunthraga taruk asina Manipur gi damak leplaga lakle maramaduna state asida mausagi Tangdu-Leitaba Phibam ama Purakpa Ngamgani Haibagi Thajaba lei hainasu Yunam Khemchand fongdoki Sarkar is the collective responsibility. Aduna, I need to have but at the same time, we'll do the best. Bharat ke Pradhan Mantri Narendra Modi ji, Amit Shah ji, और नवीन जी, President बसपा, सबने भरोसा करके दिए हुए उस भरोसा को मैं आगे ले जाएगा.